ngamba honaba ngamnaba ina president rule se matam kharagi thama asu madugi matkarguma president rule duna madusu fail oragadi constitution gi like thagrabal constitution gi india constitution gi like sida kari measures lokat kani haibagi pot amate yaudabane like my am ta da thingna de haidi if popular government fail oro adu matungda amuk president rules fail oro adudi kari adu dai to thamdu kari noise leitabani na accept people's uprising or fresh election sinatna leitaba pot amakhakti oibane oibane de akoina logically khandu matam da ada area adu changjen ba ma thoe ba aduna hojik lai ba pot sida akoigi MLA singna makoiga kari damakta governor unaruna kaigino people sing jina pressure se makoi se akoina thagat kiba akoigi leader ne ba people's mandate ne ba they cannot simply blame to the civil society or public haidi kaigino the public na lauri sidi apenda dana toiba thogdok sing sida penda dana lauri bani aduga CSO sing na chanjali ba khungjang sing su state ki adugi kano sing sina moi togada ba thong mayam du torokta ba aduga phangam dukpa hak phangakta ba lambi ani ka aga thamba national highway line lifeline or chika aga thamba sidai sida miyam na horpe wa ne ba aduga masigi koi miyam gi penda ba manipur gi manung da chen ba gari da manipur thaba yaroi adu su go mengi haina mutadlu aina army khujok ama na tauba sigum ba sing se sirgi against the protest ang da sikana no se miyam nang na re ba peoples na khan gi ba mandate tor vote thadana ra ga khan gi ba adugi luching ba oijage na thokla ga moi bhole pi na tro lepa ga khan gi ba moi sing do na tro moi sing do na sorok ta thola ga miyam sing je luching ga madu tawom thokra na hangada ba natra ba adu hangdabida tawragadi miyam na makoi do onjalakani ai se ki bedagi a little bit of drama for koi gi miyam sigi miyam gi keno se khara to namda ba ya gadra kaina khanbagi adu ma drama macha mani na idi adumaina na masu chief minister post se tanabagi mayam sungang nei ko adagi plus masu mathangi election da amukana kaning magi pot adum lei ko aduna election kaning magi pot lebinina miyam sigi keno sida ai khara tawri no ya pam le tawri magi mobilize tawgi agenda am khaksu adum lerang bodo male korok ba haiba dudi mana kore moi khara amana kore hai media reporter kore hai aduga korok ayamana koragadi keno lebam di thokpani sa haibiri do keno MLA mayam keno unani chalaga keno na prime minister na Jammu and Kashmir sakhibugi lebagi wafam su dum leiri bane ba aduna swaida tawrisi it's a politics tadi adum hoi amichadu Bangalore da chalaga mo halaga ma unabi wafam moram busu yai adubu unarga karino sana do si am luba wafam ma khakti wai wari si karino sete barta da harak to si amichana nang chief minister oiro harak to ibra adu harak pa yagadribra aduga adai duna manipur protect to ngam doribra number 1 adu malere natraga na mona harak to noi di irang thoi do namdo harak doribra adai gi area duma amuk lere maram di kagino da chief minister khanbada 2022 election matungda kuiro matungda akogi yaksang manung adai ta bane yaksang manung sida keno si akogi Sri Biren Jingchi Amishana Kawian Chale Amarum Dana Sri Biswaji Amishana Kawian Chale the last flight Sri Kem Chaju Kanona Kawian Pulamoi Humala a quick Pomi and say to the leader Chapa Matandu Livna who Pomi and Naya Muisi Kui Amata Waris and they accept some more exclusive when a Kangat Media Kanatana Ada come on together Muisi Amishana was a crane a guy Togi Tower Saki Visida Kanogi akoi si amisagi gate ta na inara gate ta ngai ba moi na changra ga tholok pa se just 30 minutes phade ba moi na manung changra ga tholok pa se ade gari thogjang hi bada tholok pa du ga some around 40 minutes oi bane adu ga di changi bu da the map chang bu kham do kham jin na de ngai thong ga sin tor ga pung kya ba unaram du se minta kulaba meram du se adu re moi hum sida nang oi roi na tor ga kudo minute point tor ga noi su to we are have ga intention am yor ga moi su yes man gi factor thola ga nongala sitaraman kana sidala ga chief minister lau thu na oirine ba adu center se kyam yam na ki ne su lei re ko adu gi film lei na Sri Chaitya Bhatta na chali ba do adu center da mana muk mo ge haina chatpa adu di oira maroi ji na haige na chatpa kano ma tau biu kai na haige na chatpa gi wafam mo ro gani mana tha adu ga mana ko bor magana hai sem na ko bor magana monda hujik lei ba governor gi mathak ta lei irang sigi maram da
namdhanaba khoi khara directives khara pinanaba ko orumbasu yai oiromoi haningai su leite dana ko admai thamse Rinku nakalamarop da hauzik NDA ga punna chatnimi bet khoi mari nipu ga mari je yanare haba warol di thamde do babong na hojik ta su thambi gi ba people chronicles da PR lokthok loi haba wafam amsu yauri hari duga hari ba makhoi tarana represent tawraga changam baduda yamna formal loi ba akhoi keno amadu su changam de masi courtesy call ni haba warol amsu habiri masida aina akhoi ojaring ku da lakchani ba wafam di hojik lai basigi phibam sida ngasagi makhoi ngasi makse makhoi mifam amasu pangthokani haba amasu janinku haibani madu pangthok kheba pangthok tabra masi chap chaba paudi hojik pawa phangdri masida pangthok kador sida BJP masamaki makhoi MLA kunthra ga ni thoisi su punba ngamni ngamoi haibasu ngamdri masigi matangda ojaring ku gi moti kari kari barol di thamini ojaring ku tang thambi Hamadaina hygienic wafam di karigi damakta khoi Sri Biren Singh na khoi governor unaruraga nongala kanda MLA me amana changa kanda MLA tara asembadi BJP ki teret or mane independent ama aduga loina na JDU gi moi ani moi tara changbagi wafam ama palle tholakpada Sri Radhesam na haibagi matungina khoi government form tawge na changubani haina hai Sri Radhesam IPS ni dagi yamna khoi MCS pass tawdana like yam haiba adugumba miyoi amakakni dagi police department gi SP oramiba adugumba haidi intellectual kano marakta politician marakta chingi ba miyum kakni baidagi soiba pot amakakti akhoi Manipur miyambo apang mane haina khallakanda akhoi government form tawjage na changi haiba magi wafam se masi baidagi soiba miyam da kamaina convince tawdoino haiba do mane kan khallau do ba manba adu wafam amne na logi maramdi government form tawge haiba constitution gi akhoi gi kano singdo hak singdo akhoi da guaranteed tawriba citizen da guaranteed tawriba hak singdo adugi potto phajana hinganba ngamdre state sina nga chatpa ngamdragadi madugi constitution provision da singdo akhoi ngak abagi damakta remedial measures oina akhoi ngasai gi kano se akhoi president rule si lak pane ba 356 ko aduga hoi India ga pumbagi oina ga legradi national emergency ga lauthokan tawbe adu di state di taw state amagi pot di tawbe ya dabani na 356 ne 352 sina club India ga oin torm su yaram pot ne ba India gi na tab na cd 356 ta la ba pot sida la di popular government si fail hoi gare haidna mana resign tawridu under pressure hamada tawrum di matam kuina khanga mudiri khoi loi khange kaiginu da BJP gi state amada labor chief minister se kadongui da moi gi election strategy da karakani na lokthok ta bai lokthom da bai aduna kannana phanam kan honaram bai tawdubu situation sina sum hakchal lakpadagi di keno state se fail hoi gare ba ko state fail hoi gare ha di magi government se fail hoi na ma si adagi instruction pibadagi tawribra natraga masana tawribra resign tawbudu some 1 day ahead of the parliamentary assembly session gi mamang dani aduga amana mana resign tawro matungda ma se caretaker chief minister oina tangtraum doi bawa president rule lakringe bakta thamne ba ado thamiba keno si marak sida government form tawni leadership sinni haibana chingba khoi sambit patra BJP gi oina harabada magana MLA me amo unne interview tawi matamduda Sri Biren Singh lokhoga topa government form tawge haragadi adum tawramba yabani adu madu tawragadi Bihar gi election leibane all India gi sidesida topa moigi election gi strategy me amsida soirakadra haidana haidi chaimi ki chaibam moidana leiragadra haibagi hinsab sida president rule si lakpane ba now president rule si su mana tha homga makai surakpasida karigumba phimam amta homga amta propungam de except nomai ka pakhar lep phanbadu natana nomai ka pa lephan ba du di moina su group tu di moiga samna leina ka kono haiga lore kaptre adu maina tawraga lakpase thaw makai sida laiba khwaidagi thiba aduga leiriba posida karigi smaina fail hoino haisida expose the woman ba miyam gi sentiment yamna hurt to wa ba thodo ama May 20 da Gwaltabi da state na sinba Siroi Lili festival yaw coverage chaluba paumi sing state sponsor to ba Manipur state transport to nga chatpa gari sing da Manipur ha
poto mutalu haina khoi journalist team du torok po wafum do adagi di kari leibano na asaw ba magaloina na paumi sing na madugi event to loina phongna gibani akhoi su phong ki adu nuala khoi pen down strike to wi pen down strike sina kamai to ge da maduna yam impact lei hai tare aduga adugi khongjang bok to khoi chakjan besida civil society me am yaure ga moina ban tore khole sigi id complete failure of the state se hujik si koi bane ba sidai sida karigumba se kano oza kano si yobiri ko koi learned yobiri karigumba state ki kano si machinery se fail hoidana popular government si koi president rule oina thamga replace toraga remedial measures oina state ki kano si constitutional kano sing se machinery sing se hingalana ba haina karigumba honaba ngamna ba ina president rule se matam kharagi thama asu madugi mat karigumba president rule duna मधुसु फेल होरगदी constitution की लाइक थागरबल constitution की इंडियन constitution की लाइक सिदा करी measures लोकट कनी हाइबगी पोट अमत यावदबने लाइक माय अमत दु थिंगनदे हाइदी if popular government fail होरो अदु मतुंगदा अमुक president rules fail होरो अदुदी करी अदुदै दु थमदबो करी नोइसे लेतबनिना except people's uprising or kind of fresh election sinatna leitaba pot amakakti oibane oibane di akoina logically khanu matam da ada area du changjen ba ma thoe ba aduna hojik lai ba pot sida akoigi MLA singna makoi ga kari gi damakta governor unaruna kai gino people sing jina pressure se makoi si akoina thagat ki ba akoigi leader ne ba people's mandate ne ba they cannot simply blame to the civil society or public haidi kai gino the public na law risidi apenda na toiba thodok sing sida penda na lauri bani aduga CSO sing na chanjali ba khungjang sing su state ki adugi kano sing sina moi togada ba thau myam du torokta ba aduga phangam dukpa hak phangakta ba lambi ani ka aga thamba national highway line left line or lifeline or bi ka aga thamba sidai sida miyam na horpo wa ne ba aduga masigi koi miyam gi penda ba manipur gi manung da chen ba gari da manipur thaba yaroi adu su go mengi haina mutatu aina army khujoga mana tauba sigum ba sing se sirgi against the protest and the Sikana no say Miam Nangareva. People's the Kangiba mandate or both Tadanaga Kangiba, Aduki losing boys again, a Tolaga Bolepi in a throw. Lepa Kangiba moisin do not moisin do not sorok the Tolaga. Miam Sigiluchinga, Maduta won't talk right, Hangada Natrava. Adu Hangdavida, Toragadi Miam Namakoi, Onselakani, Shaki, with a little bit of drama for Koi Miam, Sigi Miam, Gikeno, Sikara, Namdavaya, Kaina, Kanbugi, Aduma drama, Machamaniana, Idi, Adumina, Nani Tobox, and my Lowiana, Hambagida. Zarin Kunakalamronda, Amushu Ying Bay, a quiggy Gualta Vigi, Todoxina, a Choba, Maramama or a ga, quiggy, a Coco Migi. Ihogi makada haitare kuinan imani pan po so ibani tang kuntarukta Delhi da Ministry of Home Affairs na kaurapagi matung ina chatkre tang kuntareta phame tholakpadagi ngasi phawba hairiba kugi ex CM na governor unaruraba matung dagi hairiba security ga lawthokiba matung dagi ngasi phawba kokomina the Ministry of Home Affairs ka unarubagi response hoji Miam Kangbangandri. Hanadi a series of agitation junction gani tongan ba kongjang myam junction gani habisi thamame adumakpu hek unarubogi matung se khoi kari kumbamta tab uba phangdi sigi matang sidi zarinku kari kamai yeng ba masi masu hangba yabo hangamadi oiba yamna miyam su yam hangnaba wang yes aduga kokomina khoigi ngasaigi Fox ki kangu su une yes kokomi ki su une kokomi ga di pung ama dai da haurka khoigi tang kono kuntere romane ko te ki pung ama dai da haurka pung ani he na une yes pung ani adai da press briefing ma to matam da khoigi kokomi convener oi biriba khoi athobana haibasi ma khoigi mi hum handaki 2025 ki mi hum de lo kiba warip singdu pukat pani haiba haire loina na gwalta bi gi thokdok tholak pani na madu gi matang du pukat pani haire gwalta bi gi thokdok tu da akoina ha mata jaba potadi madu inquiry tori bani na yingchengani adum dai togum si haiba ti hai tobodu magi mana haibu gi matungi na di madu gi matang na kupni yingjelagani hai haba ma phajana mana phongdoi haib tare moi manung de kari sana bodo haib du di akoi loina mak
खरा खई फोंदोगा मोइना थम्बदु ngak to oina utlakanda kari hainagibno do koi hujibaw khangdri aduna mana kanagi team kokomi gi team duna kokomi si kano civil society organization mayam pullaga semba organization ne aduna moigi team du thol kuma tanda mana harisi nongalaga madna nongalaga le ko hala matunda harisi press meet ama tawgani habi ngarangsi press meet tu da miyam gi kano tawgani habani tawbudu press meet tu maram karige khangdi yaithokibagi pot ama amuk invitation tawrktebagi pot ama lei aduna kokomagi wakalonda irang si akhoi karamba line da changbana phagadumno kaina khanaramba su yai afaba lambi amda chatlakanda akhoi kaino sa afaba haidi akhoi micham chu miyam chu wandaba duga sarkar da su kok ohon ba kaina khanba wakhan leirambadi yai ko adugi strategy hot porongani kaigino organization amane ekta hairaga lawna te moi common consensus lawbane aduna hoi moigi wakhan makoigi dudi akoina haidorak trigaidi akoina khangbadi leitre ana moi plan tongnaramgani haiba adaida keno tawjage aduga fox ki oina di makoigi ngasi press conference tawe aduda su kamai haige matamda hana moina thamgiba potching point taruki pot adagi moina gwaltabi gi pen daba thamgiba adudagi hendokpa mamangda unagi bu nataba atopo afum mata phungdokte haidi confidential oina thamgadaba part khara yawe yana ana unari si kari gino kari hainare kamai tawre haibagi akoida kitang nungai taba masudum lei haitare haidi reality do moina kari haire saurak pura khoi cheirak pura natra kari ki halak pura natragana taw kari khoi manipuri damu kari tawni haire kai se khoi khangning badi leibani adubu hujibau ki wendi haidok pirakpadi khangalakpadi leitre amarom da se amuko gina handaki da amuk chatte chattabudu da moina kai haigada central government du dia khoina ek tawbiu haibani moina tawraga ek tawbiu hane ado kano ani sigi marakta kano mediator oina leidoradi kari daka ori gen chatabuni hai mediator ki role lawraga leidoradi what is the use of that haibane ba ado so dum phajadaba nate moi chatabadu maram haidi every CSO singsi magi oiba kano decision leijai tawbudabu agenda di amatadi loi oiba Manipur kahen be aroi Manipur gi damak ta khoi anouba khoi gi kano se hujik leiriba India government na Manipur thugai na honari se India government na haibadi haijabagi maram di karigi nobda element se suspension of operation da leiba mayam si gi factor mayam musu yawbani na suspension of operation 2024 gi February 28 ta lapses oigrebasi hujibawpa chatnaraga unofficial oina chatnaraga leiba ama leibani na aduga akhoiga khanariba pot aduga every sigi evidence mayam se moina ni have se akhoi hana dagi hawno proof tawjaraga leijarabani proof se kai lege habda kuki jo council na governor unaba matam du akhoi di suspension of operation na haiba singdu chakani moi wari sabi haire handak ta ikui dana April 19 da tawgiba Guwahati gi meeting du da hairisi suna oina represent tawraga MLA singdu sugaire ama sungaire moina oina represent tawraga tawbi oina haire hai adu regadi sugi factor se yam chawna ladra aduga sugumba mayama leibanina swaisida India na akhoi si thukaina bu khona bra kai adu hena sengakpa mami ama khangna Gwaltabi da Indian security force na Gwaltabi da ngasagi bus tu thingba matamda karigumba action amta laudna hujibaba inquiry administrative inquiry ama tawraga leine hai sibu chanaba yari administrative inquiry asi kari tawge da magi kari lapses leigi kari tawge haibagi matang da tawbani madugi akhoi root cause mayam ama kanana order pi habdu kanana duda administrative inquiry duda member ani ori duna hangmangam doribra adugi mahutta akhoi mayam gi kokomi gi demand su independent inquiry ma under akhoi this retired judge samagi makhada either session or high court ki judge makhada tawi habu demand leramani adubu hujik makhata na changchang gi na harga hujik makhata na changchal laktabasi mogi kari policy leibino adumadi makoida adum thammasi adubu akhoi gi paumi singi oina di akhoi da makoina akhoi gi se handokpi oina ngarang su kano dagi haidi ichau thokpa dagi mioi bagi akhoi hujik national flood ki dagi lebe electricity ki emission ki ke myam leibasida akhoi da su masi akhoi ni public ta pidraga di madugi kano public ki su information du phangoi da potam leibani na aduga akhoi da moina kano tawrisi leitragadi akhoi khara
suspend toksira kaina bo khane mamangda adubu general body na lep kiba pot chief secretary na masana haigiba loisan 15 days ki manung da loi gani haiba inquiry sigi report se phangri bokte akhoi madugi pot to illoi na akhoi na lep kiba akhoi decision do lep kani boycott to wi khongjen changjeng ani public ta adugi anti government oiba adagi adugumba paudi ini haibagi poti lerga adu dum chatharagle akhoi yo endi kaisu makhata na moina harakpudu da akhoi kaisu inba leitri ado ngasi hayeng sida meeting ama toraga in the interest of the public ko kano gi nataba government gi nataba interest of the student and akhoi gi leiriba isaung na mayong naraba mayam sigi damakta ada area du da akhoi khara government gi pau khara relax torok pa yabagi pot lei haibadi amjugi oina itagils ki oina akhoi di khulai pairaga natragana sorok thoga khoi lawgada badi natabane akhoi di iraga khoi iriyo potun thagada bane ba aduna khoi ni iraga changsan gada ba khoi gi activism do akhoi dum changsan laga leijari bu huji adum chatli ba aduna sigi potida khoi da yamna nungai tabam puisi akhoi bifurcate to man ba ma khoi gi gwaltabi gi incident chida crystal clear oina tholok pasini aduga amana government popular government form to mutamda Sri Radhesamna MLA Radhesamna haibasi ma haisi koi kuki jo MLA di yaude haireba kuki adigi Paulian hokip na haira koina kai moina support to haitardi koi separate administration gi kano du yagadabani haibagi ponama achu hairiba adigi kuki jo MLA tarasi yaudana there also BJP gi MLA tare se yaudana saka se sema matamda Manipur se ani thokte haige hairab separate tawte haige hairab separate tawrabaneba aduna swagi area sida kano se pangai na hajan bagi so mahuta ngasagi ngamgadaba pot khara akhoi tawgadaba pot khara kai no moin assembly da MLAs moina leraga powers of MLA tana lam koi chatpagi pesa da free da phangba kerosene phangba driver phangba adagi mai gi bill phangba telephone bill phangba adagi masagi tolo adagi local area development fund bo phangdong male aduguna harauraga duda adai duda khanga leithok toi surupadi akhoi na khangiba mende ni nangi MLA oibo oidaba wafum na tana thokpiro lusing biro Manipur kai yaro ha khongjang sida khoi mang thar chatpiro akhoi su media da leiba mo oina madugda tawba yaba khoi thodang do loge CSO sing su mogi tawba yaba thodang sing logjarakani ana other political parties su mogi tawba yaba thodang sing logjarakani tawdu bu mi do ina mandated tawgraba makoi di mapan thoga khoi mayam bul chingbiru la o haiba khoi wahi du ne ba adugi wahi du ne mayam na lauri se directly adu da ki da na moina pai da hajan badu adu yaroi khuramagi tarani mapugi do ma haiba leibani na kuina chatpa yaroi do pone khangnara agadi adugi dosa do miyam ya sau se Manipur kai ba ya ba wahi ahum gak pan bagi na tro koi kunga ma thoi sigri do sacrifice to grid junaitin da aduna Manipur kai ra kan di adudagi hen ba dozens and dozens of koi gi mi mya ma tholakani se sima su dum khangbi ga dabani ha ma ai thamjagi okay azarin ko marak am tanga thacha hoge question am tanga azarin ko khoi gi handak khoi gi speaker Satyabratana Delhi chatpagi Amit Shah na kaure haibagi matang sida tongan ba pauche sing da khoina mu ujabada hairi ba mahak se Delhi da kaure e hairaga su unagadori ba Amit Shah di Bangalore da lai haiba yang contradictory oiba kaino ma su amuk tholi mangsai pabung na su pan bi bu Delhi de hek chatpasi Manipur gi oiba issue ma bo natte pesha ni ba lak pan haidana GKP lai na hai bije nahan even panelist samana su dumak pan birami sigi matang Delhi da unaba chatle haraga Bangalore da lai haiba masu amu dari ozarin ko sigi matang sina kamai to jano ja yam chume hujiki Satyabratana speaker hujik speaker wari ma gidi ko mana Delhi da chatlisi yamna timing je yamna coincident oiba ai somdana MLA me yamna somda changba gumba sri birena changba mana chatpa masi akoina uba yaba poram khakta kano si masu chief minister post se tanabagi mayam sungang nei ko adagi plus masu mathangi election da amukana kaning magi pot adum lei ko aduna election kaning magi pot leibinina miyam sigi kano si da ai khara tawri noi ya pam le tawri magi mobilize tawgi agenda am khak su adum lerang godo male korok ta ba haiba du di mana kore moi khara amana kore hai media reporter kore hai aduga
korok korok ta ayam mana koraga di keno levam di thok pani jai biri do keno MLA mayam keno unani chalaga keno na prime minister na Jammu and Kashmir chakhi bugi levam bugi wafam su dum leiri bne ba aduna swaida tawrisi it's a politics study adum hoi ami chadu Bangalore chalaga mo halaga ma unabi wafam moram busu yai adubu unarga karino sana do sia si am luba wafam ma khakti wai wari si karino sete barta da harak to si ami chana nang si minister oiro harak to ibra adu harak pa ya gadar ibra aduga adai duna Manipur protect to ngam dori ibra number 1 adu ma lele natraga na mo na harak to si noi di irang thoi do nam do harak dori ibra adai gi area duma amuk lele maram di kagino da chief minister khanbada 2022 election matungda kuiro matungda akhoi yaksang manung adai ta bane yaksang manung sida keno si akhoi Sri Biren Jingchi Amisana Kowian Chale Amarum Dana Sri Biswazi Amisana Kowian Chale the last flight Sri Kem Chanju Kenona Kowian pull up my home like a quick Pomi have said to the leader Chapa Matandu Livna could Pomi have Naya Muisi a quick Amata worries and they accept some more exclusive when a Kangat Pomedia Kanatana other come on together Muisi Amisa was a crane a guy he told you Tower Saki Visida Kanogi Akui si misagi get tana inara get ta bungai moi na changar ga tholok pase just 30 minutes phade moi na manung changar ga tholok pase adu gari thogjang gi bada tholok padu ga some around 40 minutes oi bane adu ga di changi badu da map changbi khamdo khamjin na de ngai thunga sin tor ga pung kya mo unaram duise Minta kulava meramdise adure moi humsida nang oiro na toroga kudu minute point toroga nuju towero have gi intention am yoroga moju yes men gi fapta tholaga nongala sitaraman kana sidalaga chief minister lautu na oirineba adu center se kyam yamna ki na su leire ko adu gi film leibina Sri Chaitya Batana chali bado adu center da mana muk moge haina chatpa adu di oira maroi ji na haige na chatpa kano mo tawbiu kai na haige na chatpa gi wafam mo rogani mana tha adu mana ko bor magana haisem na ko bor magana mangonda hujik leiriba governor gi mathak ta leiriba irang sigi maramda namdhanaba khoi khara directives khara pinanaba ko orambasu yai oiram moi haningai su leite dana ko admine thamsage okay thank you very much